Ministry bu yangbiriba tabiriba khudingmakki matakta ishorna intaba pimiba oisinu kolom semba matamda akwen u mapal amada atopa pambi amagi masa mareng hapchallaga pambi tuda pulapna homin hanba adugumna ekoi ngasi ki punsi ishor thajagrapa maki masa singi maraktasu ekoi jati bijati amata khaidana ngasi ekoi iramda manipur dasu yeminasi ekoi ahan mada tribal singna tribe singna ishor khangami adu matungda maitai singna mu ishor silokselai aduga ngasi aina ishor thajare harga khangjare harga aina fattaba thabak mayam singdo aina tawba loina thabak singdo ishon loina yabi aina mi halabasu adagi mi bawa ta halabasu amade ekoi jati maraksida tuan tuan ma jati ojarabasu ekoi maraksida aina pamdo tawba matamda ai ishona chingbi ai ishona yabi kuki isin naw singdasu yangsi ekoi makoina ishor khangbasi ekoi maitai dagidi makoina hali singmi sing asina ahan made ishor khangbasi hali adubu makoina tawrukpa thabak sing asi ayamna fattaba thabak sing mihatpa mipunba amadi masagi ojaba thinanaba loksinanaba aduga makoina tawriba thabak sing atu yai haiduna makoina church ta chatuna ishor mu khuramba ishor bu amuk thagatpa ishor ge asengba wahi sing adubu chu amu parga makoina fattaba thabak sing asi asiguma mayam tawdan ngasi iramda manipur da kangko chaiba manipur ama amadi ishor khangdaba ishor khangagasu ishor khangdaba aduma punchi mo oi ishorna afaba tawba singbusu fattaba tawba singbusu ishorna chamana nungsi taibang palis ta koina hingba matam sida akoina ishor ge aningba pama nataba akoina di ishorna di yabi na tawriba thabak singsi haira khallaga adum tawbo orabadi hayeng nahaki punchi aduna taibang palis thadokrapa matamda nahaki punchi adu thawai adu asuki mating awa boigani ishorna nahapu kari haina takpi haipa matamda afaba tawnanabi damakta ishorna takpi u pambi aduda kolom sema matamda atopa usa atopa pambi gi usa adu akoina adumba kolom semgiba masa adunasu pambi adubu usitaba tawdasunu aduga pambi adunasu masa adubu usitaba tawdasunu karigino haiba matamda ani mukta puriba pambi adubu puriba adu kanano haiba matamda maru adu ayu maru aduna afaba oirabadi ekoina kolom semjaba akoina any masa ma akoina pambi aduda kolom semjaba matamda masa mareng chaun phalabasu chauthokningai amadi makoi mangaire hena chatpaki adumba wakhalon adu leitananaba ekoina Romeo chapter 11 gi verse 13 dagina akoina 21 asita maek sengna phongdokpi badun aduna punamak sing adu puba mapambi adu puri bado maru adunani mage mara amadi maru sing adunani maru maradu farabadi ekoina atop jati ojarabasu naga ojarabasu maitai ojarabasu kuki ojarabasu atei jati taibang pal da leiba jati punama ojarabasu ekoi si nungsi nana leimino haibane ekoi ji amana ababu yangthinaganu amana ababu heli haiduna ai mangai re haiduna chatnaganu haibasi bible sidam action phongdokpi badu fataba masa singdo thudiaga atopa masa ma kolom tawra hapiba matamda kolom tawriba masa duna chu ma ki pambi du da chawthoktana ba duna ishona bible sida takpi bani singasi aikoisi pambi amada maru amagi mathakta hogol aba pambi duda akoisi jati khudingmak singase akoge kolom tawraga aikoisi hingiba ishorda chatliba atumba punchi khongchal amani aduna aikoi amana aba yengthinaba amana aba akoisi ahen mani khannaraga ai mangai re haiduna chatnaba oirabadi masi ishorge aning manate aduna maru aduna mara aduna maki kangakpum matamda pambi aikoi paliba mayam singase akoisi loina khuiba kangmadu oirkatoribani aduna ahanbada maru aduna akhoi bu chingbibanina maru aduna afaba maru ama oibanina mara ama oibanina akhoi si nolongna matam chupda akhoi si amana amagi mateng pangnaraga amana amagi akhoi si awara paje hangnaraga nungsinaraga adumaina ishorge lambi sida chamina biji ishornam pami haibaji Romeo chapter 11 gi verse 13 dagina 21 asida mayek sengna phongdokpi bodani asi kukina ju ai masi akhoi ge lamni masi akhoi mangaire akhoi gi ikuta khulai paire akhoi na tawningba tawbu matamda ishorna yabi akhoi khulai pairaga ju mi haluraga jo akhoi church ta jalaga ishor khurummaga ngasi dei mi tara hatki ngasi dei mi manga phage ngasi dei mi manga tara awaba nangan ge haidna prayer toro halai ishor gi miyengda afaba thabak ni haina akhoi khanbra akhoi khutta khulai pairaga mi haleba mi awaba ta haleba mayam sing ase ishor gi mayokta leiba ngaktani nahang ishor thajabo orabasu jesu christ ta minglaurga jesu christ ta mingi mapa nang taibang pan ase de hingbo orabasu nahak na takta ishor gi asawbu lei haibasi na kawbiganu jati khuding gi matakta ishorna mi hatpa yade hingsa tawba yade mi bu awaba tahanba yade
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯃꯟꯈꯤꯕꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯏꯁꯣꯔꯗ ꯑꯃꯨꯛ ꯍꯥꯏꯖꯩ ꯏꯁꯣꯔ ꯑꯩꯅ ꯉꯁꯤ ꯃꯤ ꯍꯥꯠꯂꯨꯔꯦ ꯑꯩꯒꯤ ꯏꯔꯥꯟ ꯀꯣꯛꯄꯤꯌꯨ ꯏꯁꯣꯔꯅ ꯅꯪꯒꯤ ꯅꯔꯥꯟ ꯍꯦꯛꯇ ꯀꯣꯛꯄꯤꯒꯗꯧꯕ ꯅꯠꯇꯦ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯨꯕ ꯃꯇꯝꯗ ꯃꯤꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯕꯨ ꯑꯋꯥꯕ ꯅꯪꯍꯜꯂꯨꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯇꯛꯇ ꯏꯁꯣꯔꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯒꯗꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯒꯗꯧꯕꯁꯨ ꯂꯩꯇꯦ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯍꯤꯡꯕ ꯁꯥꯁꯇ꯭ꯔꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯕꯅꯤ ꯅꯈꯣꯏ ꯄꯥꯞ ꯇꯧꯒꯅꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯇꯧꯕ ꯈꯪꯅ ꯈꯪꯅ ꯍꯟꯅ ꯍꯟꯅ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯇꯛꯇ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯨꯀꯤ ꯑꯣꯏꯔꯕꯁꯨ ꯅꯥꯒꯥ ꯑꯣꯏꯔꯕꯁꯨ ꯃꯩꯇꯩ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯂꯩꯁꯤ ꯉꯥꯛꯄꯤꯕ ꯍꯩꯁꯤ ꯀꯣꯛꯄꯤꯕ ꯍꯩꯁꯤ ꯃꯗꯨꯗꯇ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯏꯔꯝꯗꯝ ꯑꯁꯤ ꯏꯪꯊꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯏꯔꯩꯆꯥꯁꯤꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩꯇꯅꯅꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯔꯒ ꯁꯦꯡꯅ ꯆꯨꯝꯅ ꯅꯣꯠꯂꯨꯛꯅ ꯆꯠꯆꯕ ꯑꯁꯤ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯔꯣꯃꯦꯟꯁ ꯆꯦꯞꯇꯔ 11ꯒꯤ ꯚꯔꯁ 13ꯗꯒꯤꯅ 21 ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯔꯒ ꯅꯩꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯁꯣꯔꯗ ꯍꯥꯏꯗꯣꯛꯆꯔꯒ ꯔꯤꯄꯦꯟ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯐꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯇꯥꯖꯈ꯭ꯔꯕ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯃꯄꯥ ꯅꯥꯏꯗꯕ ꯑꯃꯗꯤ ꯏꯪꯊꯕ ꯕꯣꯔ ꯑꯗꯨ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ